Wang thoiraba korok thakta nganthoi biriba ipa ibungobu ahanba maktada thagatsari aduga apabuwa paw siba tabiriba yengbiriba Ishorgi macha sing pumnamak puso ay naikai kumdaba uchari mapu ibungogi wahay kara pathokjage koi taminarasi nakoigi narakta pokning amata oina chap manaba nungsinaba leiduna Thawai amata amasung pungning amata oiduna aigi harauba mapung fahanbiyo aduga pungning nolokpaga loinana nakhoi khudingmak na nasa nasadagi mi atayni hena phai haina singthano Philippiya anigi pada ani pada ahum asini pathok tuna tamina kraba singi thakta mapu ibungona thogjal pinabibo oisano Amen Ibungo da sangjaminasi Wang thoiraba ipa ibungo ngasi sumahug sagum apabawa paw saruk yajanaba apamasita na chana ibungo gi mangda leijare Thawai asengbana ibu pangbiyu aibu sijinabiyu haubadagi loiba phawba ibungona aningba matungina aibu sijinabiyu Ibungo gi mathaklonggi wakal loksing pangal nanaida hapsinbiyu haiduna Ibungogi amat tangaraba na sanipa Jesu Krista gi minglen sonduna nijari Amen Ngasigi apabawa pawgi hiram Thim asidi Oijaba thadok nolukpagi mapana amata oiba Unity through selfless humility haina thamjarege Handaki Sahigi Father's Day numita Thawai isa nupi mataw leibina mapa singda thagat wahi hainabagi matam khara lauki isa na haiki khwaidagi phajaba mapa machagi relationship adudi Ishor amasung machanipa Jesu Krista anigi mari asini aduga khwaidagi phajaba mi singi marakta mapa machagi mari aduna Abraham amasung Isaac mapa machagi mari asini Yamna phajai Abraham di thajabagi mapani Ishorbu pelhanba aduga manipa mani haibe inba nipani Ishorna Abrahambu thajaba yaba oina phangkhrabani Isaaksu mapa Abraham da thajaba yaba machani Makhoi ahumgi mari ase divine unity ni human unity natte Ahan thangda tangna phangjaba macha Isaak Yamna yengbagi pen banaidraba tinesu oiramba yai natraga sahi kun ma thoisu oiramba yai Nongmai khang haudana nungsiba machagi maramda Ishorna lautharaki Abraham da haiki Abraham nangna khwaidagi nungsiba nachanipa Isaac aibu pelhanba maida thaduna katpa thau oina Moriya chingthakta katlu mapagi thamoi soidana kairamgani marupsing adubu thajaba yaba Abraham warep semkhrabani Mathwai thaba phawda thajaba hallaroi lepkrabani pani mahak kapte wahi edo tabada noks nokte awabasu utte tinyo thaduna wakal phajana warep ama lawi ayuk nongalakpa matamda masabu maida thaduna katnanabagidamo akangba singkhai ki numitta mathangi humni suba numitta thang mai sing pairaga masabu puraga manai aniga loinana Lola tongaga Moriya chingda masabu katpa chatki Karamba asadabu chatliba Magi thajabado karino singkhong yorpa matamda Abrahamna uthoki Mahakna madu lauthoki Ishorgi mangda magi thajaba karino utki Madudi mahakna haifam thokpani asengbadi Naha ani nakhoi mafamsda leiramu Tamna uriba chingdol asida Nungsiba isabu puraga maida thaduna manam nungsiba dhup oina Ishorbu pelhanba iratpot kanapot oina kathoklurage Ahal oiraba aidi amuk khana itomta halakigani Nakhoi aibu ngairamuko haigadabani Adubo Abraham na thajaba sumang mangdana maida thaduna kathokrabasu ut onkrabasu isa amuk aina puduna halakini haibase machinna chingkhongda mahana phongdokpa aikoina uba phange Mayoron kungani thoi manga da mana hai naha ani da onsilaga nakhoi ani mafamasta leiramu aikoi uri ba chinga sidane Ishor khurum lukhige thau tawrukhige adugane
ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯍꯜꯂꯛꯀꯅꯤ ꯏꯁꯥ ꯀꯠꯊꯣꯛꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯑꯩꯈꯣꯏ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯐꯣꯡꯗꯣꯛꯏ ꯃꯔꯨꯞꯁꯤꯡ ꯀꯌꯥꯗ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯈ꯭ꯔꯕ ꯊꯥꯖꯕꯅꯣ ꯏꯁꯣꯔꯕꯨ ꯄꯦꯜꯍꯟꯈꯤ ꯃꯗꯨꯃꯛ ꯃꯣꯔꯤꯌꯥ ꯆꯤꯡꯊꯛꯇ ꯊꯣꯛꯈꯤ ꯃꯥꯒꯤ ꯊꯥꯖꯕ ꯌꯥꯕ ꯄꯨꯟꯁꯤ ꯎꯕꯗ ꯊꯥꯡ ꯊꯥꯍꯟꯈꯤꯗꯦ ꯃꯆꯥꯗ ꯈꯥꯝꯈꯤ ꯅꯪꯒꯤ ꯊꯥꯖꯕ ꯑꯩꯅ ꯄꯦꯜꯂꯦ ꯅꯪ ꯅꯆꯥꯕꯨ ꯍꯥꯠꯀꯅꯨ ꯍꯥꯏꯅ ꯂꯥꯎꯊꯔꯛꯈꯤ ꯌꯦꯡꯉꯨ ꯅꯆꯥꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯌꯥꯎ ꯑꯃ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅꯅꯦ ꯎꯔꯤꯗ ꯄꯟꯗꯨꯅ ꯂꯩꯕ ꯌꯥꯎ ꯑꯃ ꯎꯍꯟꯕꯤꯈꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯃꯗꯨꯗ ꯎꯔꯤꯕ ꯌꯥꯎꯗꯣ ꯑꯆꯝꯕ ꯅꯠꯇꯦ ꯆꯍꯤ 1000ꯒꯤ ꯃꯇꯨꯡꯗ ꯑꯕ꯭ꯔꯥꯍꯝ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯄꯥꯄꯤꯁꯤꯡꯕꯨ ꯀꯟꯕꯤꯅꯕ ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥ ꯑꯗꯨ ꯊꯥꯔꯛꯂꯒ ꯀ꯭ꯔꯣꯁꯇ ꯀꯜꯕꯥꯔꯤ ꯀ꯭ꯔꯣꯁꯇ ꯄꯥꯄꯤꯁꯤꯡꯒꯤ ꯎꯁꯤꯜ ꯑꯣꯏꯅ ꯁꯤꯕꯤꯒꯗꯕ ꯌꯥꯎ ꯃꯆꯥ ꯑꯗꯨꯃꯛ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯕ꯭ꯔꯥꯍꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯏꯁꯥꯛꯀꯤ ꯃꯍꯨꯠ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥ ꯑꯗꯣ ꯊꯧ ꯇꯧꯕ ꯐꯪꯖꯈꯤ ꯑꯗꯨꯅꯤ ꯖꯣꯍꯟ 9:53-59 ꯐꯥꯎꯕꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯤꯈꯤꯕ ꯑꯕ꯭ꯔꯥꯍꯝꯅ ꯑꯩꯒꯤ ꯅꯨꯃꯤꯠ ꯎꯖꯅꯤꯡꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤ ꯅꯨꯃꯤꯠ ꯎꯈꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯖꯈꯤ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯃꯤꯠ ꯐꯥꯎ ꯎꯕ ꯐꯪꯖꯈꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯏꯁꯣꯔ ꯑꯃꯗꯤ ꯑꯕ꯭ꯔꯥꯍꯝꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯐꯖꯈ꯭ꯔꯕ ꯃꯄꯥꯒꯤ ꯋꯥꯁꯛ ꯉꯥꯛꯄꯗ ꯃꯆꯥꯒꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯌꯥꯝꯅ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯃꯄꯥ ꯃꯆꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯅꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯑꯣꯇꯤꯒꯤ ꯃꯔꯤꯅꯣ ꯉꯁꯤ ꯈ꯭ꯔꯤꯁꯇꯒꯤ ꯏꯅ ꯁꯦꯡꯗꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯁꯦꯡꯂꯕ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡ ꯑꯣꯏꯅ ꯁꯤꯡꯂꯨꯞ ꯑꯃꯗ ꯇꯤꯟꯅꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯉꯥꯛꯅꯗꯦ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯗꯤꯕꯤꯖꯟ ꯋꯥꯈꯥꯏ ꯇꯣꯈꯥꯏ ꯇꯥꯅꯩ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯖꯔꯒ ꯉꯁꯤ ꯑꯩꯒꯤ ꯊꯤꯝ ꯍꯤꯔꯝ ꯌꯨꯅꯤꯇꯤ ꯊ꯭ꯔꯨ ꯁꯦꯜꯐꯂꯦꯁ ꯍ꯭ꯌꯨꯃꯤꯂꯤꯇꯤ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯔꯤꯕꯁꯦ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯌꯨꯅꯤꯇꯤ ꯍꯥꯏꯕꯁꯦ ꯃꯈꯜ ꯑꯅꯤ ꯎꯖꯕ ꯐꯪꯏ ꯑꯍꯥꯟꯕꯗ ꯍ꯭ꯌꯨꯃꯦꯟ ꯌꯨꯅꯤꯇꯤ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯌꯨꯅꯤꯇꯤ ꯑꯅꯤꯁꯨꯕꯗ ꯗꯤꯚꯥꯏꯟ ꯌꯨꯅꯤꯇꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯌꯨꯅꯤꯇꯤ Human unity depends upon an event. ꯃꯤꯑꯣꯏꯕꯒꯤ ꯌꯨꯅꯤꯇꯤꯗꯤ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯔꯝꯅ ꯁꯦꯝꯕ ꯌꯨꯅꯤꯇꯤꯅꯤ. But divine unity is built upon God's purpose. ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯌꯨꯅꯤꯇꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯁꯦꯝꯕꯤꯕ ꯌꯨꯅꯤꯇꯤꯅꯤ. ꯑꯗꯨꯅ ꯁꯔꯒꯒ ꯃꯥꯂꯦꯝꯒ ꯈꯦꯠꯅꯕ ꯑꯃꯨꯛ ꯍ꯭ꯌꯨꯃꯦꯟ ꯌꯨꯅꯤꯇꯤꯒ ꯗꯤꯚꯥꯏꯟ ꯌꯨꯅꯤꯇꯤꯒ ꯑꯅꯤꯁꯦ ꯈꯦꯠꯅꯩ ꯃꯔꯨꯞꯁꯤꯡ. ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯤꯟꯅꯔꯤꯕ ꯁꯤꯡꯂꯨꯞ ꯆꯔꯆ ꯍꯥꯏꯔꯤꯕꯁꯦ ꯄꯥꯞ ꯌꯥꯎꯗꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯜ ꯂꯨꯔꯕ ꯏꯅ ꯂꯤꯡꯈꯠꯄꯤꯕ ꯁꯤꯡꯂꯨꯞꯅꯤ. ꯑꯁꯦꯡꯕ ꯇꯤꯟꯅꯕꯅꯤ. ꯑꯁꯦꯡꯕ ꯇꯤꯟꯅꯕ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯤꯡꯕ ꯑꯩꯈꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯌꯨꯅꯤꯇꯤ ꯑꯁꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯥꯡꯂꯨꯞ ꯁꯦꯝꯅꯗꯨꯅ ꯇꯣꯈꯥꯏ ꯇꯥꯟꯅꯗꯨꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯤꯕ ꯁꯤꯡꯂꯨꯞ ꯑꯁꯤ ꯃꯆꯦꯠ ꯇꯥꯍꯜꯂꯤꯕ ꯇꯠꯇꯅ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯊꯃꯣꯏ ꯀꯥꯏꯕꯁꯦ ꯁꯤꯡꯂꯨꯞ ꯆꯤꯡꯕ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯉꯥꯛꯇꯅꯤ. ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯆꯔꯆ ꯑꯣꯐ ꯒꯣꯗ ꯍꯧꯕ ꯃꯔꯛ ꯁꯤꯡꯂꯨꯞ ꯃꯌꯥꯝꯅ ꯉꯁꯤ ꯎꯕꯤꯔꯤꯕ ꯑꯁꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯄ ꯅꯠꯇꯦ. ꯑꯍꯧꯕ ꯃꯇꯝꯗ ꯇꯝꯊꯤꯕ ꯑꯋꯥꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤ. ꯃꯗꯨꯗꯒꯤ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯕꯅꯤ ꯑꯩꯁꯦ. ꯑꯁꯨꯛ ꯋꯥꯅ ꯊꯧꯒꯜ ꯇꯧꯔꯒ ꯋꯥꯅ ꯁꯤꯡꯂꯨꯞ खरा लेपअगा हेक्ता तंखाई तारगा कायगदब ओइरदि थौगल तौबगी कानब करिनो थमोय मचे ताख्रबनी मदुदगी अइनने असेंग ख्रिस्तगी सिंगलुप्ता असेंग सर्गगी डिवाइन यूनिटी से करम हाइना कनादगी तम्मग पोरक्प यागदगे डिवाइन यूनिटी दा कोई लेमिनब यागदगे हाइबसे थिगतचरगा फंगबा अदुनी ngasi aina share tawjagdoriba aigi sermon gi theme unity through selfless humility isagi oijaba thadoktuna nolukna amatta oiba hariba sermon ase aina thamjarisi mase karidagi sermon ase thiba hokibano hairadi aikoi hawba marak church ki haurakpatsu pungkai kaiduna tangkhai takhrabani khudong thiba nangkhrabani mado pareng tara muktang aina ahanbada share tawjake ngasi mayamna ubiriba Church of God hawam marakse matam mamada ahubada tongan ba background dagi isor di thajaraga
church kafam leitaduna adumak yumda matam lelamba family ahum mari thengnabadagi aine evangelist oibanina singlupsi chingbiu hausi adana asa chauna haujik tinariba yum simaktada sahi 15 ngasidagi adugi mamangda haukibani nungsina sanminaba haure born again haibase nauna pokpase amuk ekoi nainaba hawi adugi matungda ekoi united in love nungsibada ama toina punsinba haibase amuk nainaba hawi madudagidi efisha marigi amadagina taruk faubada yauriba one body hakchang ama oiminaba one spirit thawai ama oiminaba one hope asa amada punsinba one lord prabhu ama one faith thajaba ama one baptism baptize ama amasung united in love nungsibada aikoi amata oiba haibase masida yumpham oiduna hanna sandok saki nainaki aikoi harauminaki shahar asida kristagi singlup amadi leigadore haiduna yamna asa chauna harauna ai yamna nungaijaki thamoi pungning yauna thogal tawjaki adubu karimata migi thamoidadi changamdre silinau sim aigi sujaba honajaba pumbado mangki aremba takre khara mina machin chatpa aikhoigi rakta yauriba senior sing thaba ingkhang tawba sing adudi yamna makoidi hai singi makoina top na aigi bayokta lepa horaki ai makoi adum torakani thajade baptize sungtok tawdriba makoigi mi amabu Sunday ki service ta conduct ohenaba makoina program semba hoki baptize sungtok tawdriba makoigi office ta thabak tawminaba mi amabu main speaker oinanabagi damakta Sunday program semba hoki madudagi tokhai tanabase horakibani tangkhai amana makoigi forda lepi tangkhai amana aigi itung indun lepi aikoina kanna yade na koi group na haijai adubu namduna makoina ngamkre maramdi makoidi yamna power paiba missing oiramme nomaijing numida do yade na han koina hairabasu yadre service matam yaure baptize tawdaba nupa aduna ngangba aduna makoi khubak ka khuduna yamna noktana haraudana ka tawkhre aikoina kappi makoina noi service loirakpada aina hai pulpit pu mangthokpa ishor bo nokna bahaibase siba natana masigi result karimata leite matamda makoina onsalaga engonda haiki sigadaba do nangni grace thaujan gi matamda baptize tawba tawdaba darkar leite nangna ishor gi wa thingba ishor gi thogal thingba maramna nahak oina sigani hena koina wabi asumna tashinaba yadrabadane aikoise property tangkhai hena bataki aikoina di haijai adumak punsi adubu makoina tongalage heduna leijaba share property tangkhai henare aduga leiramba paisa tangkhai henare makoi gi group adu thokre aikoina yum maduda adumak lehaure madudagi lehuriba khara aduna ngasi oiriba church of god habam marak singlup ase oijakhibani still inausing wafam amatanga aina panjaningba adudi ngasai tongan khraba group aduda yaw khraba baptize tawdringai da speaker oikhiba baptize tawdringai da conduct tokhiba nungsiba oja anido aikhoiga khaidoknaba matung olakpa chahida speaker oibado leitre haidana paulai aikoi yamna kappi mathau mangam pangthokpa loini yawjeru tha manga suraga muk conduct tokhiba nipa ado masu leitre haidana paulai magi su khoi kapminaki mathau mangam pangthokpa loini yawjaki ishor gi wahai aigi chindagi thokibado chanarubagi ra karinoidi khangdre thokpadi thokre thangnaba chahida thajaba singdu kire pulpitpu kayamuk sengbano haibasi makoi wakhal tawba haure thajaba sesinba haure lehuriba koi kangbuse adubu aidi thamoi kai amuk sisu kai higadra chingnei adudagi aina divine unity sargagi oiba kainaba naidraba unity to prithibista karamna practice tawgani kanadagi tamgani haibase ai kupna nainajaba haure John 17 verse 11 da ibungo Jesu Kristna taibang thadok lamdai matamda mapa ishorda sumna nijaki ipa aikhoina amatta oibagum haibadi mapa macha thawai sengba amatta oibagum nangna ingonda pibi khraba makhoisu amatta oina banga pi senbiu haiduna thamoi kaina ibungo na nijaki madudagi ai mit pangba hauki o aikhoina church ta aikhoina family da
amata oigadaba unity oigadaba oneness oigadaba maong adudi mapa macha thawai sengba ahungi amata oibagi heart thamoi ado madu aikoida leiruba matamda oigani haiba ai khangjaki adudagidi mapa gi thamoi macha gi thamoi thawai sengbagi thamoi makoina from everlasting to everlasting lomba naidabadagi lomba naidaba amma phawba kainaba leitana amata oina nungsinana leirise makoigi thamoi se karam tawi haibase ai studies haukhre maduda phangjaba aduni ngasi aina muk makha tabada share tawjagadori base haujikti ahan bada mapa gi thamoi karino yengminasi mapa isor gi heart karino kharadang share tawjarake ibungo jisuna jordan turenda baptize loba matamda mapa isorna sargadagi khonjel oina lautharaki mahak aigi nungsiraba ichani pani mangonda aina yamna pele mathi pandup ahum pada taraga tare mase machani pabu thagat piba isorgi wahini credit lobuna te credit pibi bani masagi mamingbu chahon bani ipa isorgi thamoise aduga muk singthakta saklon hongba matamda machani pana elijah moses ka wari saringai sargadagi khonjel amana amuk sup mapana lautharaki yengu mase aigi nungsiraba ichani pani mangonda aina yamna pele nakhoi mahakna haiba taw aina haiba taw haite machanu pana haiba taw kayada nolokraba selfless masagi oijaba thidaba isorgi thamoino masidabu karamaina unity leiroi toino marup sing machada credit pibi aina haiba taw haibagi mahutta ichana haiba taw mase unity gi horukphamni aikhoida su leitaba yadaba thamoini madugi sumathakta mapa isorna sarga malem punumaki authority pairiba mapa oiriba isor mahak makna magi sarga masung malem da leiba matik pumna mado machani pada mana loina pithok pikhi john ahungi kunthra manga mathi kunipan gi tara nipan ibungo jisu krista na phong na lauthoki sabok singda yengu sarga masung malem da leiba matik pumna mak ipana ingon pibi re kaya da selfless oikraba mapagi thamoino masidabu karam haina tokhai tadorino masidabu karam na unity oiroi toino adugi sumathakta machani padmana haiki yengu ichani pa nang aigi yet thangbada phammu mathi kungani thoi padani phumari ibungona cross adu khanglaga mapagi yet thangbada phamki ibriya tarani thoigi ani wakhal tawbiyu isorgi thamoise kayada nolokrabano pumnamakki source pumnamakpu sembiba sarga malemgi authority pairiba mapa isoraduna magi oiba pumnamado machanu pada pibiki aduga mangondagi hen wangba pham amagum yet thangbadi kai khumnaduna machabu phamanki selfless oijaba thadopani pumnama se sembiriba isor ipa isor da leiba heart aduni masini unity gi horokpham masini kainaba leitraba mapa masagi amatta oiba ado aikoi gi punsida mase aikoina masigi heart ase leitrabadi aikoi gi family aikoi gi singlupta divine unity haibase porok pangam loi silinau sing aduna mapa isoda leiba pungning ase aikoi da su leisanu haibase ngasidagi aikoina practice tominase ani suba asina machani pa jisu krista gi heart ibungo mahaki thamoi adu khardang haijage mapana hai aina nungsiba ichani mapana hai aina mangonda yamna pele mapana haiki nakhoi mahakna haiba taw mapana hai sarga malemgi matik pumnamak ichada pire mapana hai aigi yet thangbada phammo mapagi pumnamak machani pana phangkhre adubu nawang bagi mahutta machani pa jisu kristana amuk asumna hai ipagi ningba tawnaba ai lakpani john taruki kunthanipa ai thantagi aningba aina tawde john mangagi kunthra aibu tharaglaba ibungo mahaki thabak aina numit leiringai da tawba tare john mapan gi mari ibungo gi wahi singasna utli madudi mapana mangonda pikriba authority thaujan pumnamak ado napal tawbagi mahuta makha ponjaba nolukpada onthokuna mahakna unity
ꯑꯅꯧꯕ ꯊꯃꯣꯏ ꯍꯦꯟꯅ ꯃꯈꯥ ꯄꯣꯟꯖꯕ ꯊꯃꯣꯏ ꯑꯃ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯠꯄꯤꯔꯝꯃꯤ ꯏꯕꯨꯡꯉꯣꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯄꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ ꯖꯣꯍꯟ 13:19 ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯇꯧꯅꯕ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯣ ꯑꯩꯅ ꯂꯣꯏꯊꯣꯛꯂꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯅ ꯏꯕꯨꯡꯉꯣꯕꯨ ꯃꯇꯤꯛ ꯃꯉꯥꯟ ꯆꯥꯎꯍꯜꯂꯦ ꯖꯣꯍꯟ 13:3 ꯀꯌꯥꯗ ꯅꯣꯂꯨꯛꯆꯔꯤꯕꯅꯣ ꯀ꯭ꯔꯣꯁꯇ ꯃꯄꯥꯒꯤ ꯋꯥ ꯉꯥꯛꯇꯨꯅ ꯃꯄꯥꯅ ꯊꯥꯔꯛꯄ ꯃꯤꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯀ꯭ꯔꯨꯁꯇ ꯁꯩꯇꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯊꯋꯥꯏ ꯊꯥꯔꯝꯗꯥꯏ ꯃꯇꯝꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯄꯥꯅ ꯄꯦꯟꯖꯕ ꯃꯆꯥ ꯃꯍꯥꯛꯅꯅꯦ ꯅꯣꯂꯨꯛꯅ ꯏꯄꯥ ꯍꯥꯏꯕ ꯐꯥꯎ ꯀꯧꯕ ꯉꯝꯖꯗꯗꯨꯅ ꯃꯄꯥꯗ ꯏꯁꯣꯔ ꯑꯩꯒꯤ ꯏꯁꯣꯔ ꯑꯩꯕꯨ ꯀꯔꯤꯒꯤ ꯍꯨꯟꯗꯣꯛꯄꯤꯔꯤꯅꯣ ꯍꯥꯏꯗꯅ ꯃꯄꯥꯕꯨ ꯏꯁꯣꯔ ꯍꯥꯏꯅ ꯀꯧꯖꯈꯤ ꯃꯥꯔꯛ 15:33 ꯑꯣꯊꯣꯔꯤꯇꯤ ꯄꯨꯝꯅꯃꯛ ꯐꯪꯈ꯭ꯔꯕ ꯃꯆꯥꯅ ꯀꯌꯥꯗ ꯅꯣꯂꯨꯛꯆꯔꯤꯕ ꯊꯋꯥꯏ ꯊꯥꯕ ꯃꯇꯝꯗꯁꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯊꯋꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯤꯡꯇꯝꯃꯦꯅ ꯍꯥꯏꯗꯦ ꯂꯦꯝꯍꯧꯔꯤꯕ ꯊꯋꯥꯏꯁꯤꯁꯨ ꯅꯪꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯦ ꯄꯨꯟꯁꯤ ꯆꯨꯞꯅ ꯅꯪꯒꯤ ꯅꯈꯥ ꯄꯣꯟꯖꯒꯦ ꯊꯋꯥꯏ ꯁꯤꯟꯅꯖꯔꯦ ꯍꯥꯏꯔꯒ ꯄꯨꯟꯁꯤ ꯊꯋꯥꯏ ꯊꯥꯈꯤ ꯂꯨꯛ 19:93 ꯅꯣꯡꯃ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ I and the Father are one ꯑꯩꯒꯤ ꯏꯄꯥꯒ ꯑꯃꯠꯇꯅꯤ God hathni ꯑꯩꯁꯨ ꯏꯁꯣꯔꯅꯤ ꯃꯥꯁꯨ ꯏꯁꯣꯔꯅꯤ ꯔꯦꯡ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤ I and the Father are one ꯑꯩꯒꯤ ꯏꯄꯥꯒ ꯑꯃꯠꯇꯅꯤ ꯑꯃꯠꯇ ꯑꯣꯏꯕ ꯃꯍꯥꯛꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯣꯂꯨꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯔꯦꯡ ꯃꯥꯟꯅꯕ ꯑꯣꯏꯔꯕꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯗ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯕꯅ ꯍꯩꯇꯕꯗ ꯀꯌꯥꯗ ꯅꯥꯄꯜ ꯀꯥꯔꯤꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯕ ꯈ꯭ꯔꯤꯁꯇꯥꯟ ꯍꯩꯇꯕꯗ खरा सेनियर ओइबा मतिक चाबा मी मना मखा थाबदा उसित्रिबा ngarang pastor oiba anga amanasu larik hairabane mathak thongba senior pastor isorna thaw noi khrabadu uchit thawoidriba khangba tanai haiba tanai chauthokpa tanai phammunna ba tanai oijaba thiba tanai oijaba thadokpa selfless haibase singlu manungda udre hujikti kayada khena khraba machagi thamoi mapagi thamoiga adunani Krista Jisu da leba pukningse nakhoidasu leisanu hani yathang piramlibase haujik aikoina singlupta aikoi family da Christian oiriba ishor gi macha aikoina semdok jagadaba hongdok jagadaba urgent need oiriba adudi atai nate sana nate lupa nate haiba nate mapa ishor gi thamoi macha nupa Jisu Krista da leba pukning ado nang amadi aingonda lehenba se urgent need ni taibangi unity do thadokrasi ईश्वर की यूनिटी डिवाइन यूनिटी दो सर्गदगी चिंगथरे हरगा अखोई की इमुंगदा अखोई की सिंगलुपदा प्रैक्टिस तौब हौरसी अहुम सुबा असिना द वर्क एंड हार्ट ऑफ द होली स्पिरिट थवाई असेंबगी थबक थवाई असेंबगी थमोय अदु अमुक येंगमिनसे मचानुपा जीसु क्रिस्तना जॉर्डन तोरेंदा बाप्ताइज लोब मतमदा थवाई सेंगमना खुनुगुम नै बुंगोगी थक्ता कुमथरक्तुना थौगल तौबा हौखी मचानुपागी ममिंग चाहनकी लुक अहुंगी कुनीथोय मचानुपा जीसु ख्रिस्तन हाइबिरमी थवाई सेंगबा थारकलबा मतमदा महांगना आइगी इतिक इंगान चाहनगनी जोहन 13:13 थवाई सेंगबना पृथ्वीदा लाकपीबा से मचानुपागी मतिक मंगान चावनबा लाकपनी मसागी मिंग चाहनबा लाकिबा नत्ते जेरूसलेम दगी ताइबंग पानबगी अरोइबा फावबा ngasi अखोइना इपागी साखी पीरिबसे थवाई असेंबगी पांगल फंगबगी मरमननी पाखोन चटपसिंगी थबक अमगी निपान थवाई असेंबा यावदना मी कनामत जीसु ख्रिस्तदा लाकपा ngamde इपागी थवाईना सिंगलक्त्रबदी कनानसो एंगोंदा लाकपा ngamde इबुंगोना हाय होली स्पिरिट यावदना कनामतना जीसु प्रभुनी हाइबा ngamde आनबा कोरिन्थिया 12:2 महांगने सिंगबीबा मतम खक्तदा ईश्वर की मचा हाइबदो ओय रोमियो 9:13 महाग यावदना अखोइना ख्रिस्तदा चुमना लेपा ngamde अवा अना खांबा ngamde होली स्पिरिट की पांगल ननी ngasi बाइबल दा इरिबा वाही सिंग से थबक तो ओंथोकपा ngamहल्लिबसे होली स्पिरिट की पांगल ननी माना लुमसिनबीबा मतमदनी वर्जिन मेरी ना निपा यावदना कनबीबा मपु जीसुबु मिरोनदुना ताइबंग पानबदा अंगांग से पोकपा ngamलिबा थवाई सेंबदगी पोक्त्रबदी कनामतन सरगलेबाक चंगबा ngamde जोहन अहुंगी मंगा अतिया मालेम सेंबदा होली स्पिरिट यावी हंदोकपीबा नुमित फावबा
thawai aseng badi aikoi gi sil chum oibi Ephesians 3 gi kuntra aduga Holy Spirit ti aikoi gi down payment ni warep sen ni ani suba Corinthia amagi kuni thoi mangon gi miracle tholai mahang na sok pade healing oi fruit of the spirit thawai gi mahi hari bitu man pan bi bani mangon gi pan bani aikoi na tofong khangdaba waraba chamam naba matamda kap tu na nahe duna mapa da aikoi gi damakta prathana tobi bado thawai aseng bani taibang pan bagi aroi ba fawa ai na khoi ga loina na lei haibiram bado thawai aseng bani asi yau na mahang na aikoi gi damang responsibility hard work sui handok pe ba numit fawa khoi bu chingdun pubi ga dori badu su mahang ni lepalai tana suba ore basu single 1% mahang na credit laude credit pitho e mingchat laude macha gi mingwang hali mapa gi mingwang hali aikoi gi rakta ngasi angak pa thabak kaya ma tauri ba do thawai aseng bani miracles healings angak pa tangam da ba thabak kaya mahang na sui mana suba thabak angak pa do aikoi na thagat pa matam dadi praise the Lord aiduna ipa isol bo oina mana thagat hali thabak na Holy Spirit na sui thagat pa na mapa bu thagat hali praise the Lord mahang na sok pa healing tawbi adubu healing tawba matam da mabu thagat pa gi mahuta macha no pa oina thagat hali thank you Jesus hallelujah Jesus aiduna Jesu bo oina thagat hali healing miracle tawbi raga credit na praise the Lord hallelujah Jesus aiduna mapa da pithoi macha da credit pithoi kaya da noluk kraba thawai seng bagi thabak no silinau sing asuk ki matik nolu I hai pataraga su mahak Jesu dagi tabanate ishor dagi tabanate mahak su ishor ni Holy Spirit ishor gi thawai ni ahanma Samuel taragi tara Holy Spirit Jesu Christ dagi thawai ni Philia amagi taramapal Holy Spirit ishor ni mathi kunipan gi taramapal adubu kaya da noluk chakraba thamoi no adumakta na mahaki symbol se lam khunu oiri bani silinau sing mapa ishor machanupa Jesu Christ na noluk patana thalaba thawai aseng bagi thabak aduda pelatuna thak wang na thangat piki karamna kanagumana thawai aseng bagi matakta thina nganglabadi kaidau ngai da su kokpiroi adubu pap adugi damak matam pumnamakta chairak phangani mak ahunggi kunga mapan masini mapa masa amasung thawai asengba ahunggi thamoi unity oiba thamoi from everlasting to everlasting kainaba leitaba thamoi maramdi makoina credit launade credit pinai makoina masabu chahonnate amana mabu chahonnai nungsiraba silinau sing masini aina thijinjaba matamda phangkiba divine unity haibadugi heart thamoi ahum ado maseng asi aikoi gi singlup ta nit oi aikoi gi family da nit oi ngasi dagi masida wakhal thamsi silinau sing aina hawa marak singlup ta chahi tare ni pan gi mamang da masi fazana studies tawraga practice tawba haujaki mahi pali nungai chahi ni pan mapan gi manung da problem amata su thokte believer amata ngasi fawda problem create tawnaba thabak amata paikhat pasu leite adugi mahuta din noluk na maran haidok chai ibungo Jesu na taibang pan thadok lamdai matamda mapa da nijaram bado makhoi ahungi unity ase makhoi ahungi thamoi ado taibang pan bada ishorna machanu pada sinakhraba Christian aikoi thamoi da su lehan biu aikoi gi family da su makhoi ahungi heart ado lehan biu makhoi gi amat toy bado singlupta amadi imung da lehen biu haiduna John 13:11 da machanu pa na mapa da nijarami silinau sing asumna aikoina chap manana nungsibada thawai amatta oiba pungningsu amatta oiba aikoina amatta oina tinnaba asinane singlubasta thogal tominariba kayat amamam oiminariba Kristagi haksang sagat pada part amamam launariba aikoi khudingmakki haraubase amatta oiba haibasina mapung fahalli Philia anigi ani Bible na hai aroi bada na koi pumnamak pungning amata oyo nachin nanaw gum nungsinaw pukning naubo oyo phattabagi damak phattaba hanganu chaibagi damak hanna chaiganu madugi mahutta bor piyu
ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯕꯣꯔ ꯐꯪꯅꯕ ꯑꯁꯤꯒꯤꯗꯃꯛ ꯅꯈꯣꯏꯕꯨ ꯀꯧꯕꯤꯔꯦ꯫ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕ ꯑꯁꯤꯅꯅꯦ ꯕꯣꯔ ꯐꯪꯅꯅꯕ ꯂꯝꯕꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯗꯨꯅꯤ 1 Peter 3:8-9ꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯩ꯫ ꯊꯥꯒꯠ ꯏꯁꯩ 139ꯗ ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯩ, ꯌꯦꯡꯉꯨ, ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯦ ꯀꯌꯥꯗ ꯐꯖꯕ ꯑꯃꯁꯨꯡ ꯀꯌꯥꯗ ꯅꯤꯡꯊꯤꯖꯈ꯭ꯔꯕ꯫ ꯃꯁꯤꯗꯤ ꯁꯤꯌꯣꯟ ꯆꯤꯡꯊꯛꯇꯒꯤ ꯇꯞ ꯇꯞ ꯇꯥꯔꯛꯄ ꯍꯥꯔꯃꯣꯟꯒꯤ ꯂꯤꯛꯂꯥ ꯃꯔꯤꯛ ꯃꯔꯤꯛꯀꯨꯝꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯕꯣꯔ ꯄꯤꯕꯤꯒꯅꯤ ꯋꯥꯁꯛ ꯄꯤꯈꯤꯕ꯫ ꯃꯐꯝ ꯑꯗꯨꯗꯅꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯂꯩꯔꯤꯕ꯫ ꯑꯩꯈꯣꯏꯅ ꯌꯨꯅꯤꯇꯤ ꯍꯥꯏꯕꯁꯦ ꯂꯩꯕ ꯃꯇꯝꯗ ꯇꯧꯉꯝꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯅꯕꯒꯤ ꯄꯥꯡꯒꯜ ꯐꯪꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯦꯜꯐꯂꯦꯁ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯑꯣꯏꯖꯕ ꯑꯗꯨꯒꯤ ꯗꯕꯜ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯗ ꯍꯟꯕꯤꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯗ ꯅꯣꯂꯨꯛꯄ ꯍꯝꯕꯜ ꯍꯥꯏꯕꯁꯦ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣꯒꯤ ꯊꯧꯖꯥꯜ ꯐꯪꯖꯒꯅꯤ, ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯒꯅꯤ꯫ ꯅꯣꯂꯨꯛꯄꯁꯤꯡꯗ ꯊꯧꯖꯥꯜ ꯄꯤꯕꯤ, ꯅꯣꯂꯨꯛꯄꯁꯤꯡꯕꯨ ꯏꯕꯨꯡꯉꯣꯅ ꯆꯥꯎꯍꯟꯕꯤ꯫ ꯄꯨꯝꯅꯃꯛꯀꯤ ꯊꯛꯇ ꯏꯕꯨꯡꯉꯣꯅ ꯊꯧꯖꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ 아멘.